Mayambu Kurumzari Basics update na ngasisu anoba case anikag puduna laksari. Ahanbada taminasi divorce taunanabagi notice Pirubadagi khoirang khoi saunaraba mapuroibana mahaki nupibu Lambida Thattuna nongmaina kapkhibagi case. Laibaktiba thaudo asi Hatkhiba December gi tang kunga humdoi Laibak pukpa numitki yasanglakpa pung taruk makhai muk tarakpa matam asida Karnataka ki Magadi rota thokiba thaudokni. Thaudo asida laikidrabi victim nupi asigi mamingna Bhubaneswari masagi chahi kuntraga mapan mahaki mapuroiba thaudo asigi accused oiriba asigi mamingna Bala Murugan masagi chahi nifusure. Makhoi animak Tamil Nadu gi Salem hariba district asidagini. Kumjali singani taraga mathoida makhoi ani nungsinaduna yumban punsida khongda minaraba matung makhoi anigi macha ani amasu phangjarami. Masigi matung haukiba kumjali singani taraga nipal asida Tamil Nadu thadok lamlaba matungda makhoi sel tananabagidamagta Karnataka da laki. Amasung Karnataka gi Whitefield hariba mafam asida matai manau ani asi makhoi anigi macha ani asiga lonana leiminarami. Mafam asida leiduna Union Bank of India Rajaji Nagar gi branch gi assistant manager oina mafam asida thabak tawrami. Amasung mahaki mapuroiba Bala Murugansu mafam asida IT company amada thabak tawrami. Makhoi ani mafam asida yamna nungsi chanana masa singalonana nungaiba punsi amada makhoi ani leirami. Adubu makhoi anigi nungaibagi matamasi kuina chatkide. 2021 gi matam asida mahaki mapuroiba Bala Murugan asi mahana tawriba IT company adudagi thabaktagi potharami. Masigi matungda imung manunggi bar kudimakti mahaki nupi Bhubaneswarina purami. Asumna Bhubaneswarina imung manunggi bar kudimak purakpa mahakna imung asida sel thokpa miyoi mahakhaktana oirakpasna maram oiraga mahakna tauningba ngangningba sakningba thabak kudimak mahakna maningtamna tawraklami. Masida natana mahaki mapuroibabusu mahakna thawai usitana ngangba sakpasing hawraklami. Lonena office kini haiduna matang matam khangdana nupa naha singa phone da yamna toina wari watai sanaba amadi office labasu matam chana halaktabana singba thaudok sing yamna toina thoraki. Masina maram oiraga Bhubaneswari amadi Bala Murugan matai manau ani asigi marakta makhoi anigi leinariba mari adu mai chatpa horaki. Mahaki loinabi Bhubaneswari asi atopa nupa amaga aronba mari leinare haiduna singnaba horaki. Masina maram oiraga makhoi anigi marakta noma kangdana khatna sainaba phuna sainaba thaudok-sing yam toina thoraklami. Oirakliba makhoi anigi phibam asida Bhubaneswarina makhatana Bala Muruganga leiminaba pamkide. Tasengna divorce taunaraga alag leinaba mahaki mapuroiba asiga mari amata leinadaba adu Bhubaneswarinadi pamnami. Adubu mahaki mapuroiba Bala Muruganadi wafam adu yaramde. Masigi makha tarakpada Bhubaneswarina mahaki masani sibu puduna mahana thabak tawriba Union Bank of India gi maya nakna yum ama lauduna Hatkhiba tha taraga nipan asi mahaki mapuroibagi mafamdagi lotna leiraki. Amaromda Bala Murugan asisu software engineer ama oiba maramna mahaki nupigi location trace torba matungda mahaki nupibu Hatkhiba tha mari asidagi mahaki nupina chatliba kholiba kudimak monitor tawduna mahaki nupi asina leiriba yum asigi maya nakna mahaksu leirami. Bhubaneswarinasu mahaki mapuroiba Bala Murugana mahaki khongthang kudimak kupsen sanare haibasi khanglakpadagi tasengna makhoi anigi marakta leinariba mari asi amata thamba pamdabana maram oiraga divorce taunanabagidamagta mari leinaba court ta chatlami. Masigi matung tarakpada December gi tang taraga manga asida Bala Murugan gi mafamda mahaki nupina thangalakliba divorce tawbagi notice asi mahaki mafamda yawrakhi. Masidagi Bala Murugana mahaki nupi asiga unaduna wari watai sananabagidamak asengba tanja ama ngaiduna leiki. Asumna mahaki asengba tanja asi Hatkhiba December gi tang kunga humdoi Laibak pukpa numit asida oiki.
Bhubaneswarina mahaki office ki thabak sing adu loiramlaga mayumda halakpagi lambi Magadi Road Police Station gi lambi asida halakpagi lambida mahaki mapuroiba asina thatlami masigi matung tarakpada makoi ani lambi aduda ngahak ningai sangdanaba horaki madugi matungda Bala Murgaona masada yaurukpa nongmai adu Thattuna mahaki nupi adubu yamna nakpa mafamdagi nongmai maru mari katuna mahaki nupi adugi makokta nongmai maru ani loinana makutta nongmai maru ani panduna soganki mafam aduda leramliba miyam sing aduna nongmaina panduna soktuna leribi Bhubaneswari bu pudakta Sandbag Hospital da pukalaklami adubu Bhubaneswari makokta nongmai maru ani pankhiba amadi I yamna thokhibana maram oraga mahak kanba ngamdana leikide amaromda mihat adu chatharamlaba matungda mahaki mapuroiba Bala Murgaon Thodok thopam adu thadok lamlaba matungda Magadi Road Police Station da laktuna mahak surrender tauki amasung mahak masagi maral pumba yazaki loinana thogliba thodo asigi matangda Bengalurugi DCP S Girisna media da thamkiba wafamda Bhubaneswari amadi Bala Murgaon asi matam sangnadagi hongna makoi anigi marakta khatna sainabasing yamna toina thoktuna laki masigi matungda makoi ani tongan matam khara leinaraba matungda Bhubaneswarina makoi anigi leinariba mari asi divorce taunanaba hotnarubadagi mihat asi chathakibani haiduna fongdokli mihat asibu chathariba Bhubaneswarigi mapureiba Bala Murgaon gi mathaktasu BNST section 103 gi makhada case ama lokatlaga thaudo asigi matangda makhatana investigation chatharagani haiduna press ta thamki Pujarigliba case asi kamdau bibagi comment section da adongi mo thambiramu loinana miyamna channel asibu nungsibiduna channel asidagi makhatana crime ga mari lenaba wari sing tabinabagi damag like comment subscribe tawbiramu tabiriba khudingmakpu amukahana khurumjari